ana laing baga mari leinaba information kaya laina fangba yare India Health Card ki membership oiba mui singda piriba kanava singdi ahanbada hospital diagnostic center dental care optical store pharmacy medical equipment store physiotherapy home nursing care ambulance service na singbada India Health Card ki membership oiba mui singna 10 to 30% ki discount fangba yai ani subada analayang khagnatana beauty salon hotel fast food restaurant gym and fitness lifestyle and fashion store cosmetic product na singbadasu India Health Card ki membership oibiba mioi khudingna 10 to 30% ki discount fangba yai masida sunatana health insurance medical checkup package medical tourism medical loan facility online doctor consultation na singbadasu 10 to 30% ki khudongchaba India Health Card holder singda bizari Kanabasing asi launabagidamag ngasima Google Play Store da sangbiduna India Health Card app download tawbiu amadi membership enroll tawbiu Download India Health Card app today. Please share. Tharom sandokduna tahan jariba 91.2 megahertz sa sandok jariba Diamond Radio Channel dagini hauzik tharongi makha chatha jarak padalan thok jari live talent han Tharom asida tabiriba singbu ahanba maktada Nirmala thangjama made Pusparani Laishomanina khurum jari Tharom asida season jariba mobile number amuktang ningsing jage 7630944377 hariba number asida call tawbiraktuna adongi haijaba talent sing uthokpiba yagani ngasigi yumjake numit oibana isai sakpagi khudong sawasu thamjari ngasigi ahanba caller lokhatjage hello hello tajari isagi ming laifum haibiu ngasigi ahanba caller ne phone tawjari bai ha thowal wang matabadagi engopom surbala ni ram karamba isagi haijaba talent tawbigadawri ram sen saksege hoy hobiro Karamba suki kaukhada ahin nang khiba mangi mamino Karamba suki kaukhada ahin nang khiba mangi mamino Otlari aidu tekana mana hai tham khande kari oi Karamba zuki kau khada ahin nang khida mangi namino napaja chiro lai tumune malang nami banani napaja chiro lai tumune malang nami banani nirchinuma pagandana kari oi hauda aina kari oi hauda aina karamba suki kaukhada hahin mangkhiba mangi mamino
mata iki bata humuri thaza ama wang nangali mata kari khalli kari hari kapli dara aigi dama kapli dara aigi dama karamba juki kaukraba aigi nang mangkiba mangi mamino unarama aina babu hageni oine duna unarama aina babu hageni oine duna karigi asum oihanbano karigi asum sahanbano karigi asum oihanbano karigi asum sahanbano karamba juki kaukraba ahin mangkiba mangi mamino oleri aibu tatana mana hai pham khangde kari oini karamba juki kaukraba ahin mangkiba mangi mamino nang mangkiba mangi mamino nang mangkiba mangi mamino 되겠습니다. ꯌꯥꯝ ꯐꯖꯅ ꯉꯥꯡꯊꯣꯛꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯖꯨꯀꯤ ꯏꯁꯩꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯀꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯌꯥꯝ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯁꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ Hello. Hello. Good morning, Miss. Good evening. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯨꯝꯗꯒꯤ ꯏꯕꯦꯟꯆꯥ ꯅꯤꯡꯊꯧꯖꯝꯅꯤ ꯁꯥꯔ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯀꯩ ꯇꯧꯕꯤꯒꯅꯤ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯆꯔꯒꯦ ꯇꯧꯕꯅꯦ ꯍꯧꯕꯤꯔꯣ ꯀꯥꯎꯒꯦ ꯈꯟꯕꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯦ ꯀꯥꯎꯒꯦ ꯈꯟꯕꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯦ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯀꯥꯏꯔꯕ ꯊꯃꯣꯏꯗꯤ ꯂꯦꯞꯇꯅ ꯀꯧꯍꯧꯔꯤ ꯀꯧꯈꯤꯕ ꯈꯣꯟꯊꯥꯡꯅ ꯃꯥꯂꯪꯗ ꯇꯤꯟꯈꯤ ꯀꯧꯈꯤꯕ ꯈꯣꯟꯊꯥꯡꯅ ꯃꯥꯂꯪꯗ ꯇꯤꯟꯈꯤ ꯀꯥꯎꯒꯦ ꯈꯟꯕꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯦ ꯀꯥꯎꯒꯦ ꯈꯟꯕꯅ ꯑꯍꯧꯕꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯎꯅꯕꯗꯨꯅ ꯀꯥꯏꯅꯕ ꯑꯣꯏꯔꯦ ꯑꯍꯧꯕꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯎꯅꯕꯗꯨ
오이래 강내란드라바 난가이가 운치시다 난가이가 강자람 로이고 따이나바수 강자람 로이고 따이나바 거기 강자람 인생도 오이래 거기 간거나 낭기와 간다 인터기가 피나 인시 돌반 양저우 바울에 낭기와 간다 인터기가 피나 인시 돌반 양저우 바울에 눈시기 메리나 가라버타와 닝은다 마이쿠 마이사랑우리 강늘은라바 난가이가 운시시가 난가이가 강자람 로이고 가이나버수 강자람도 있고 가이나버 거기 간거나 인생도 오이리 인생 Thagachari yam fazaraba ishaima khudol tambiramba. ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯒꯥ ꯂꯩꯇ ꯇꯣꯝꯕꯤꯀꯣꯛꯇꯒꯤ ꯅꯥꯁꯤꯔꯝ ꯃꯕꯤꯠ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯔ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ ꯏꯁꯩ ꯑꯃꯗ ꯁꯛꯆꯔꯛꯀꯦ ꯇꯧꯕꯅꯤ ꯍꯩꯖ ꯍꯩꯇꯕ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯇꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯣ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯃꯤ ꯇꯣꯔꯕꯥꯟꯁꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯃꯤ ꯇꯣꯔꯕꯥꯟꯁꯤꯗ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯝꯒꯗꯧꯔꯦ ꯑꯩꯗꯤ ꯍꯥꯞꯂꯕ ꯌꯨꯝꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯏꯊꯤꯔ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯝꯒꯗꯧꯔꯦ ꯑꯩꯗꯤ Padel tirang kecela toki umanggal mugnare Padel tirang kecela toki umanggal mugnare Iran taklitum sana isabi khang jayadle Amar humayan bisa bangga tagin sarang lagal Kana dari khalladara matamare hallagera Unchi sakna sakna aina thammi ko bansida Ila pangairi ila pangairi Ila ham pangairi chindoi Thagachari punsi isai sakna sakna haina sayoba isai ngasi isai sakna se program Hello 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 Isagi ming leifam haibiu Nang dong ki ba radio dagi kitang laptop bi yagadra Nga ba Aw yare kari dawi ga dawri Nga isay sasage Hiro Kenjin binaba Laitaba khamoyasiya Kayarak tingkati gani Nangi damota
करीगे अदो थमोय कलैबा नंगिदमगले चखिबा मोंदा करीगे अदो थमोय कलैबा नंगिदमगले चखिबा मोंदा करेनो तोरी से मोदा करेनो तोरी से मोदा मतंग सफून खाबंगी खमोइबो Kanada taina rugani wakat sangka matang safona umkhavanani tamoibu Kanada taina rugani wakat sangka नहीं पूछा नहीं खड़ा जो करो मना तो खाएंगे सब तुमसे से नंगे खाना ओ तुमसे दिल करना ये नहीं रहा खाएंगे सब तुमसे से नंगे खाना नहीं करीनो तोरे से मोदा करीनो तोरे से मोदा करीनो तोरे से मोदा करीनो तोरे से मोदा tinggal थागतचरी इशै फजरबा म खुदोल तंबिरंबा मथंगी कॉलर दा खुदोंग चावा पिजगे हेलो 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 ताजरी इसागी मिंग लाइफम हाइबियो कक्सिंग में ललिता तौई मैम कक्सिंग दगी ललिता इसागी हाइजबा टैलेंट करी तौबिगदौरी इसै ओइना मते इसै ओना अमतंग सक्तरके मैम होय होय हौबिरो नसिना बयादाबा nang aigi punsin isil amana khaliba mamamagi punsin yena basina tana tauna basina nasina bayadaba nang aigi punchini sapu kalaba ielsina irai amu lapada sapu kalaba ielsina irai amu lapada yairita tanatam thina yairita tanatam thina Fazilab tha moi tor banda
hamdeba tindeba ngamdana nasinaba yadaba nang ay punchini isinamala kalba wang magi punchini wang mada nituna nang so ay so Yili tariba ichibu Yili tariba ichibu Kaidanu iban nasinadawa Paramba idilanu pundadawa Nasinabaya nang ay punchini. Ano sindalagyan? Thagachari isai fazarwa isai kya kadol tambikre mathangi caller da khudong jawa pizage tharoma sida sizinajari ba mobile number 7630944377 hariba number asida call to biroktuna donggi haizabagi talent sing uthokpiba yagani. Hello. Hello. Tajari isagi ming laifam haibiu. Good evening, madam. Good afternoon, taram nongsari. Ogay lagi, tangubin. Mamang jago isay mayam takre. Hoy. Ay jigi wareng pareng matam ta patok sarag don tamdar ke tawani. Hayam nungai jay. Haubiro. Aduga ay ji wareng se diamond de doda jigi tawjaba kudoni waro biori. Ay ji wareng mami nga tawram pareng ay ba. Ahai already mayam na diamond ledo thoreng pareng dana ba mangon amagi manungda phag macha pareng thaduna phamlaga makhoi ma thoram pareng dana ba ngai duna leiri jumbu dugi maunha amana pareng phamliba halsing adogi mamanga ka pareng thamduna thalnaba tv hanubi amana hairei diamond gi thoram sing pareng asi ta bata othok na yam nungai pheda hanubi amana amu hairei ja james gi thoram pareng da inspector tayagi thoram pareng na khwai ti na nungai je hal amana amu hairei diamond gi thoram pareng da hal orabi ai thoina taba uba phangraba kaya mathang pareng adugisu mathakta wa ngangi haiduna ngangpham leitraba halsi makhon thongna ngang ba ngamhaliba diamond thoram pareng ase onthok nungai ko hal orabi kaya su phone macha paiduna thoram kaya gi pareng da haru yaba phangan liba Sida ama pigiba kaya nungai khaba hal amana so amu hare ita james amadi posban khoji thoram asibu pareng asibu karam na puthoi bazano onthong na so nungai khaba ko khatle ba chon man house so thoram pareng asida kaya da pareng nungai na pangtu haliba mamai thangda hal amana so amu hare I know why did you I know what on I get the time see the hydro Jala see by now but quite Anina Solam so my young Rompering that Pui Bodo Madonna quiet I don't know why the Batoram Pareng this Pangasida Loigere aigi wareng gi mami radio diamond ledo gi pareng habdo masang se loigere Thagachari ma ya phazaraba diamond radio da sai tabiba tharo wareng ama pathok piramba mathangi caller da khudong ja pijagi.
Hello. 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 Isagi ming leifam haibiu. Anh Khánh Bình Minh, đại bộ Việt Nam và America. Anh Thảm Sa. Isagi hejaba kari talent tawigadawri. Anh thì hay bây giờ thì cũng ngần đó là làm ra trong khăn bây giờ anh là tao bây giờ là cái này nên là anh đi xây dựng cọc của cái này tốt. Ning biu. Hobiro. Rồi. Chalo chatrabaya davani Ilang na nohanna ayonda Ay kumilay ba asida Tamlan din ang damba na sa'yo Yabangan ba na layahane Wanalin ba na Người còn số không đấy đó Takachari. Asima tangdi hayram ko nana aibu hinkora aibu sikora aibu hinkora aibu sikora kaina mai saki bana kaina babu kiri bathamoy me Hangdana tature mari se Chandana bayar mamonga Nanga thina dengai mama Pose ado pamna ni Nungsiba masa Langgraba Wazaram loy aisu Ngasidi Ay, makadi ka ako kaya. Kaya na may sandara niya. Say yam nung ai na dum leita na sakpiram bani. Hoi. Do say mek se kaurak pa. Thawai ta na sunok pirami yam nung ai jay. Yak theng na jadana. Say mate malan thok piram ba. Hello. Hello. Hello mita. Tajare ming leifam haibiu. Ay po sunadagi samarpam indani. Isagi hejaba kari lanthokpi daurige. Ay saying that saksagi madam ay jade. How do you give that? Hoi hobiro tamina se. Khangbada warida nungsigi maisha Karamna kukani Maijakshi kuknaba taglang ko Nang namigi oina satringay Khangbada warida Nungsibasu nang natambiban Kainabasu nang nagtalang ko Kang labalay kang ada Nitipi na kay dawni Kang labalay kang ada Nitipi na kay dawni Kang badawarida Nungsigi maisyak Karam na kukani Maijakshi kugnaba taglang ko Nanamigi oina satingay Kang badawarida Nang natiramba Nungsigi laysal
ꯅꯪꯅ ꯄꯤꯔꯝꯕ ꯅꯨꯡꯁꯤꯒꯤ ꯂꯩꯆꯜꯁꯤꯡ ꯉꯁꯤꯗꯤ ꯃꯩꯔꯤ ꯊꯣꯡꯅ ꯆꯥꯛꯂꯛꯂꯤ ꯀꯔꯤꯒꯤ ꯍꯩꯔꯨꯕ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯁꯨ ꯋꯥꯕꯁꯤ ꯈꯥꯡꯕꯗ ꯋꯥꯔꯤꯗ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯃꯩꯆꯥꯛꯁꯤ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯃꯩꯆꯥꯛꯁꯤ ꯂꯣꯏꯖꯔꯤ ꯃꯦꯗꯥꯝ ꯌꯥꯝꯅ ꯐꯖꯔꯕ ꯂꯤꯔꯕ ꯏꯁꯩ ꯀꯣ ꯑꯩꯈꯣꯏꯅꯃꯛ ꯁꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤꯕ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯕ ꯄꯤꯖꯒꯦ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ Hello. Isagi ming leifam haibiu. Naishallaga leire ko ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯉꯥꯡꯉꯛꯄꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯥꯖꯔꯦ ꯀꯥꯏꯗ ꯂꯩꯕꯤꯕꯅꯣ ꯍꯣꯏ ꯀꯔꯤ ꯇꯧꯕꯤꯒꯗꯧꯔꯤ ꯇꯥꯕꯗ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜꯁꯦ ꯅꯩꯁꯤꯜꯂꯒ ꯂꯩꯕꯀꯣ ꯍꯣꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯣꯜꯁꯦ ꯇꯠꯈ꯭ꯔꯦ ꯉꯥꯏꯖꯕꯅꯦ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯜꯂꯣ ꯑꯧ ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯕꯤꯃꯂꯥꯅꯦ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯗꯧꯔꯤꯒꯦ ꯃꯦꯗꯥꯝ ꯑꯩꯅ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯛꯈꯤꯕ ꯏꯁꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯏꯁꯩꯁꯦ ꯑꯗꯨ ꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯑꯔꯣꯏꯕꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯑꯅꯤ ꯈꯛꯇꯪ ꯄꯗ ꯑꯅꯤ ꯈꯛꯇꯪ ꯍꯥꯞꯆꯔꯛꯀꯦ ꯃꯇꯦꯛ ꯑꯃꯅ ꯇꯥꯊꯣꯛꯃꯤꯟꯅꯁꯤ ꯍꯧꯖꯔꯒꯦ ꯎꯕꯤꯔꯣ ꯄꯥꯛꯂꯕ ꯇꯥꯏꯕꯪ ꯃꯥꯂꯪꯗ ꯏꯪꯅ ꯁꯖꯤꯛꯀꯨꯝ ꯉꯥꯜꯂꯤꯕꯤ ꯁꯥꯟꯇꯤꯒꯤ ꯁꯥꯌꯣꯟ ꯎꯔꯤꯕꯤ ꯄꯨꯛꯆꯦꯜ ꯆꯛꯄꯤ ꯗꯥꯏꯃꯟ पागला बताऊं मालंगा इन थर्जिकुम नालिबी इन थर्जिकुम नालिबी शांति के सायों पूरी भी Upti Dharmo Pagla Batayam Malanga Inna Thadikum Alibi Vitudara Kande Mahakamon no jage nami bakhondoi tung inna dari diamond o loi minde pagla batai bang malanga inna tharjikum alibi shanti ke sayon puri bi upte
diamond paglabatai bang malanda inna chasikum ngalibi inna chasikum ngalibi itu tarok na thagan be mohadagi monu chade nami bakhondoi ge tum inna sabdari dai mandi olungile sabdari dai mandi olungile paglabatai malanda inna chasikum ngalibi inna chasikum ngalibi asma kan song ko kani ira ko ꯌꯥꯝꯅ ꯐꯖꯩꯌꯦ ꯄꯨꯁꯄꯥ ꯐꯖꯩ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯩꯁꯦ ꯑꯩꯗꯤ ꯗꯥꯏꯃꯟꯗ ꯔꯦꯀꯣꯔꯗ ꯇꯧꯔ ꯂꯥꯛꯑꯣꯅ ꯍꯥꯏꯒꯦꯅ ꯈꯜꯂꯝꯃꯤꯅꯦ ꯉꯥꯏꯈꯣ ꯑꯗꯨꯒ ꯏꯁꯩ ꯃꯌꯦꯛꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯂꯦꯡꯕꯤꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯁꯩꯁꯛꯄꯅꯒ ꯁꯛꯈꯤꯕ ꯏꯁꯩ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯗꯣ ꯑꯗꯨꯗ ꯁꯛꯆꯈꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯁꯩꯁꯛꯄꯤ ꯑꯃꯗꯒꯤ ꯑꯗꯨꯝ ꯇꯥꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯏꯁꯩꯒꯁꯦ ꯑꯗꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯈꯔ ꯈꯔ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯌꯦ ꯈꯤꯇꯪ ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟꯒꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯩꯅꯕꯨꯗꯤ ꯄꯤꯕꯕꯨꯗꯤ ꯉꯝꯖꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩ ꯄꯤꯒꯦꯅ ꯀꯩꯒꯨꯝꯕ ꯑꯝꯇꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯈꯟꯖꯩ ꯍꯣꯏ ꯑꯗꯣ ꯄꯥꯡꯕꯗꯤ ꯉꯝꯕꯗꯤ ꯑꯣꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯣꯠꯁꯤꯟꯗꯅ ꯊꯝꯗꯕꯤꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯈꯔꯗꯪ ꯍꯩꯖꯔꯤꯕ ꯂꯩꯖꯔꯤꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯇꯥꯍꯟꯕꯁꯤꯅ ꯃꯌꯥꯝ ꯑꯃꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯣꯊꯥꯕꯁꯤ ꯑꯣꯏꯖꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯅꯤꯔꯃꯂꯥ ꯑꯗꯨꯅ ꯏꯁꯥꯗ ꯂꯩꯔꯤꯕ ꯍꯩꯖꯕ ꯇꯦꯂꯦꯟꯁꯦ ꯂꯣꯠꯁꯤꯟꯗꯅ ꯊꯝꯗꯅ ꯍꯥꯏꯇꯥꯔꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯗꯅ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯀꯣꯜ ꯐꯪꯗꯕ ꯌꯥꯎ ꯑꯗꯨꯒ ꯏꯀꯥꯏꯕꯗꯒꯤ ꯀꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯝ ꯏꯁꯥꯗ ꯇꯦꯂꯦꯟꯗꯤ ꯑꯗꯨꯝ ꯂꯩꯕꯀꯣ ꯅꯤꯔꯃꯂꯥ ꯏꯁꯩ ꯁꯛꯄꯒꯤꯕꯨ ꯑꯣꯏꯔꯁꯨ ꯗꯥꯏꯂꯣꯛ ꯇꯧꯕꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯏꯀꯥꯏ ꯊꯤꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯍꯩꯖꯕꯗꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯩꯁꯥꯡꯗꯒꯤ ꯏꯃꯥ ꯂꯩꯔꯦꯟꯇꯣꯟꯅꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯏꯆꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗ ꯆꯪꯍꯟꯖꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯧꯖꯔꯒꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯐꯠꯇꯦ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯏꯁꯩꯗꯤ ꯁꯛꯑꯣꯏ ꯗꯥꯏꯂꯣꯛ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯏꯃꯥ ꯗꯥꯏꯂꯣꯛ ꯏꯃꯥ ꯇꯦꯜꯂꯁꯨ ꯇꯦꯟꯅ ꯏꯆꯥꯅꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯆꯪꯍꯟꯗ꯭ꯔꯒ ꯄꯣꯊꯥꯖꯒꯦ ꯇꯧꯕꯅꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯏꯃꯥꯁꯨ ꯄꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯕ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛ ꯍꯧꯖꯔꯒꯦꯀꯣ ꯍꯧꯕꯤꯔꯣ ꯍꯧꯕꯤꯔꯣ ꯏꯃꯥ 이제마 너희고 까리 까리 라이티 하고 이마보 아이 내가 뭐 하러 너희 라이라기 하고 아이 너희 마 해 라이티 뭐 까이노 부터러 이나게 장기 마이티 사도 그 부터러 누가 이러라 나 이빠 짠이 하가 이시야너 마이티 마 난 짠이 도 빠이도 기리다 거기 나지야 ꯊꯥꯎ ꯃꯃꯜ ꯇꯥꯏ ꯍꯥꯏ ꯁꯨꯡꯇꯥ ꯇꯥꯗꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯃꯜ ꯇꯥꯕꯁꯨ ꯇꯥꯗꯦ ꯑꯩ ꯅꯣꯏꯅ ꯍꯦꯛ ꯊꯣꯛꯑꯒꯅ ꯂꯨꯄꯥ 500 ꯆꯥꯗꯨꯛ 1000 ꯍꯦꯛ ꯄꯨꯕ ꯑꯩꯉꯣꯟꯗꯅ 200 ꯈꯤꯇ ꯄꯨꯔꯣꯏ ꯑꯩ ꯉꯝꯖꯔꯣꯏ ꯅꯣꯏ ꯊꯣꯛꯑꯒꯦ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯑꯐꯪꯕ ꯈꯔ ꯂꯩꯔꯣ ꯀꯔꯤꯅꯣ ꯑꯩ ꯂꯩꯗꯣꯏꯁꯤꯕꯣ ꯊꯥꯎ ꯕꯣꯇꯜꯗ 200ꯗꯤ ꯁꯨꯡꯇꯥꯁꯨ ꯇꯥꯗꯅ
ꯂꯩꯉꯥꯛꯇ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯗ ꯍꯣꯡꯉꯦ ꯍꯥꯏꯗꯣ ꯊꯥꯎ ꯃꯃꯜꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯥꯅ ꯐꯅ ꯁꯦꯝꯕꯤꯔꯒꯁꯨ ꯐꯅ ꯍꯣꯡꯍꯜꯂꯒꯁꯨ ꯍꯌꯦꯛꯄꯅ ꯍꯦꯛꯂꯛꯑꯁꯨ ꯍꯩꯈꯨꯟꯕꯅ ꯍꯩꯇꯦꯅ ꯃꯔꯛꯇ ꯀꯔꯞꯁꯟ ꯑꯃ ꯑꯗꯨꯝ ꯂꯩ ꯀꯔꯝꯕ ꯀꯥꯟꯗꯕꯨ ꯄꯥꯎꯗꯨꯕꯨ ꯍꯣꯗꯣꯛꯅꯔꯒ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯑꯣꯏꯔꯛꯇꯅ ꯍꯣꯡꯉꯛꯈꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯗꯤꯅꯦ ꯗꯥꯏꯃꯟꯁꯤꯗ ꯂꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯇꯧꯖꯔꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏ ꯅꯣꯏ ꯗꯥꯏꯃꯟꯗꯁꯨ ꯌꯥꯝ ꯂꯥꯎꯏ ꯍꯥꯏꯗꯥꯏꯅꯦ ꯏꯃꯥ ꯑꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯛꯄꯅ ꯐꯅ ꯍꯦꯛꯊꯔꯛꯁꯅꯨ ꯍꯩꯈꯨꯟꯕꯅ ꯍꯩꯇ꯭ꯔꯗꯤꯗꯣ ꯍꯩꯇꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅꯦ ꯂꯩꯉꯥꯛꯁꯤꯅ ꯀꯌꯥꯝꯐꯅꯕ ꯇꯧꯕꯤꯔꯛꯏ ꯑꯗꯨꯕు ꯃꯣꯏꯅ ꯂꯧꯒꯤ ꯁꯤꯡꯒꯤ ꯍꯥꯔꯒꯤ ꯑꯣꯏꯁꯅꯨ ꯊꯥꯎꯒꯤ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯁꯦ ꯍꯣꯡꯉꯦ ꯍꯣꯏ ꯍꯥꯏꯔꯒꯅꯦ ꯃꯣꯏꯅ ꯍꯩꯅꯕꯤ ꯅꯥꯎꯇꯅꯤ ꯗꯥꯏꯃꯟꯒ ꯆꯩꯕꯤꯔꯨꯅꯨ ꯏꯕꯦꯝꯃ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯃꯗꯨꯝꯕ ꯀꯌꯥꯃꯨꯛꯇꯣ ꯇꯥꯅ ꯂꯩꯉꯥꯛꯅꯅꯦ ꯇꯥꯔꯒꯅꯦ ꯈꯔ ꯁꯨꯝ ꯅꯤꯡꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯀꯥꯟꯅꯕꯅꯤ ꯁꯦꯟꯁ ꯍꯥꯏꯗꯨꯗꯤꯅꯦ ꯃꯤꯒꯤꯗꯃꯛꯇ ꯍꯦꯛ ꯄꯣꯛꯑꯕꯅꯤ ꯀꯠꯊꯣꯛꯑꯕꯅꯤ ꯑꯩ ꯄꯣꯛꯏꯕ ꯏꯆꯥꯁꯤꯗꯕꯨ ꯏꯆꯥꯒꯤ ꯊꯃꯣꯏꯁꯨ ꯑꯃꯠꯇꯕꯨ ꯍꯦꯛ ꯌꯥꯎꯗꯦ ꯑꯗꯨꯅꯅꯤ ꯌꯥꯝꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯖꯦꯟꯁꯀꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯗ꯭ꯔꯗꯤ ꯏꯃꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯗꯣ ꯅꯣꯏꯁꯨꯅꯦ ꯈꯪꯉꯛꯀꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯕꯗꯕꯨ ꯃꯤꯑꯣꯏꯕꯒꯤ ꯈꯤꯇꯪ ꯇꯧꯊꯣꯛꯄ ꯉꯝꯕꯗꯣ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ ꯅꯣꯏꯗꯤ ꯀꯔꯥ ꯃꯤꯅ ꯑꯝꯇꯪ ꯍꯥꯏꯗꯦ ꯏꯀꯥꯏꯗꯔꯣ ꯁꯤꯕꯣ ꯉꯥꯡꯉꯨꯅꯨ ꯇꯧꯔꯨꯔꯣ ꯏꯃꯥꯐꯥꯎ ꯊꯤꯡꯕꯤꯔꯦ ꯑꯩꯗꯤ ꯍꯩꯅꯖꯗꯦ ꯑꯆꯨꯝꯕ ꯆꯠꯂꯤꯕ ꯏꯆꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯆꯩꯌꯦꯅ ꯏꯃꯥꯗꯤ ꯈꯟꯖꯔꯤꯕꯅꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯗꯥꯏꯃꯟꯂꯗꯣ ꯑꯗꯨꯅ ꯅꯣꯏ ꯑꯗ ꯗꯥꯏꯃꯟꯗꯒ ꯆꯩꯂꯥꯛꯀꯅꯨ ꯀꯥꯟꯅꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯁꯤꯅꯁꯨ ꯃꯌꯥꯝ ꯇꯧꯔꯕꯅꯤ ꯃꯔꯛꯇ ꯃꯤ ꯐꯠꯇꯕ ꯂꯩꯕꯁꯤꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯕꯅꯤꯀꯣ ꯏꯆꯥꯆꯥ ꯑꯐꯕꯕꯨ ꯍꯦꯛꯇ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕꯁꯤꯗꯤ ꯑꯗꯨꯝ ꯇꯣꯞ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯂꯣꯏꯁꯜꯂꯒꯦ ꯏꯆꯥ ꯑꯅꯤꯗ ꯑꯩꯅ ꯁꯨꯝ ꯌꯥꯎꯖꯅꯤꯡꯗꯅ ꯇꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯅꯆꯥ ꯑꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯏꯆꯥ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯈꯣꯏ ꯏꯆꯥ ꯊꯧꯔꯝ ꯇꯥꯕ ꯑꯩꯁꯨ ꯄꯥꯕꯨꯡ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯂꯥꯟꯊꯣꯛꯆꯒꯦ ꯇꯧꯕꯅꯤ ꯏꯄꯨ ꯃꯤꯇꯩ ꯀꯪꯂꯩ ꯅꯨꯄꯥꯒꯁꯤꯗ ꯏꯄꯨ ꯅꯁꯨ ꯄꯥꯏꯈꯣꯝꯕꯅ ꯁꯅꯥ ꯊꯝꯕꯥꯜ ꯂꯥꯡꯕꯁꯦ ꯄꯟꯊꯧꯃꯥꯒꯤ ꯂꯨꯔꯦꯟꯕꯨ ꯍꯛꯇꯛ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯃꯔꯥꯝ ꯈꯨꯂꯥꯛꯄꯅꯒꯤ ꯃꯅꯥꯏ ꯃꯁꯟꯒ ꯄꯟꯊꯧꯃꯥꯒꯤ ꯂꯨꯔꯦꯟ ꯀꯛꯈꯤꯕꯕꯨ ꯃꯥꯔ ꯈꯣꯡꯒꯨꯜ ꯂꯤꯕ ꯅꯁꯨꯗꯤ ꯄꯥꯝꯖꯩꯔꯣ ꯏꯄꯨ ꯏꯁꯨ ꯅꯨꯡꯊꯧ ꯑꯗꯨꯉꯩ ꯅꯪꯅ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯄꯟ ꯄꯟꯊꯧꯕꯨ ꯃꯔꯥꯝ ꯈꯨꯟꯗ ꯆꯠꯂꯒ ꯑꯊꯧ ꯃꯔꯥꯝ ꯈꯨꯂꯥꯛꯄꯕꯨ ꯑꯋꯥ ꯍꯤꯔꯧ ꯂꯥꯡꯉꯕ꯭ꯔꯥ ꯇꯧꯔꯥꯡ ꯐꯛꯇ ꯑꯣꯜꯂꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯍꯪꯉꯨꯒꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯕꯨ ꯃꯔꯥꯝ ꯈꯨꯂꯥꯛꯄꯒꯤ ꯃꯗꯥꯏꯔꯦꯝ ꯑꯆꯥꯟꯕ ꯈꯔꯝ ꯂꯥꯛꯇꯨꯅ ꯂꯨꯔꯦꯟ ꯂꯧꯈꯤꯕꯕꯨ ꯅꯤꯡꯉꯝꯍꯧꯗꯦꯔꯥ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔ ꯁꯔꯦꯞ ꯐꯥꯔꯤꯗꯣ ꯏꯁꯨ ꯅꯪꯁꯨ ꯄꯟꯊꯧꯃꯥꯒꯤ ꯃꯥꯔ ꯈꯣꯡꯒꯨꯜ ꯂꯤꯖꯔꯨꯆꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯔꯥ ꯆꯌꯣꯝ ꯌꯣꯝꯕꯤꯔꯣ ꯀꯥꯂꯦꯟꯃꯤꯃꯥ ꯂꯩꯃꯔꯦꯟꯕꯤꯕꯨ ꯀꯥꯂꯦꯟꯃꯤꯃꯥ ꯂꯩꯇꯕ꯭ꯔꯥ ꯄꯥꯔꯤ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯀꯔꯤ ꯑꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯏꯃꯥ ꯄꯟꯊꯧꯃꯥꯒꯤ ꯃꯥꯔ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯃꯔꯥꯝ ꯍꯛꯇꯛ ꯆꯤꯡꯁꯥꯡꯗ ꯄꯟꯊꯧꯃꯥꯒꯤ ꯂꯨꯔꯦꯟ ꯀꯛꯈꯤꯕꯕꯨ ꯄꯟꯊꯧꯃꯥꯒꯤ ꯀꯣꯡꯂꯦꯟꯕꯨ ꯂꯧꯕ ꯃꯥꯔ ꯈꯣꯡꯒꯨꯜ ꯀꯥꯂꯦꯟ ꯃꯊꯣꯛꯄꯤ ꯏꯄꯨ ꯍꯥꯏꯔꯤꯕ ꯌꯥꯋꯥ ꯑꯁꯤꯕꯨ ꯂꯩꯃꯔꯦꯟꯗꯤ
ꯎꯠꯇ ꯍꯨꯜꯂꯒ ꯋꯥꯏꯗ ꯍꯧꯕꯅꯤ ꯋꯥꯏꯗ ꯍꯨꯜꯂꯒ ꯎꯠꯇ ꯍꯧꯕꯅꯤ ꯃꯥꯡꯊꯗ꯭ꯔꯕ ꯆꯤꯡꯉꯨ ꯂꯥꯏꯔꯦꯟ ꯃꯗꯤꯡꯉꯨ ꯃꯥꯒꯤ ꯆꯗꯥ ꯅꯧꯗꯥꯅꯤꯗꯨ ꯂꯩꯃꯔꯦꯟ ꯏꯁꯨ ꯃꯥꯒꯤ ꯊꯤꯡꯂꯧꯅꯤꯡꯕꯁꯦ ꯇꯨꯡꯍꯟꯅꯕ ꯍꯧꯖꯤꯛꯃꯛ ꯇꯔꯥ ꯆꯌꯣꯝ ꯂꯥꯡꯉꯦ ꯑꯗꯨꯗꯤ ꯏꯄꯧ ꯅꯁꯨ ꯑꯔꯥꯛ ꯆꯠꯁꯦꯒꯦ ꯍꯛꯇꯛ ꯆꯤꯡꯁꯥꯡ ꯂꯥꯛꯄꯕꯨ ꯑꯩꯅ ꯐꯖꯅ ꯂꯥꯏꯔꯕ ꯂꯝꯖꯥ ꯑꯃ ꯁꯥꯔꯒ ꯀꯅꯥ ꯂꯩꯇꯕ ꯁꯥꯔꯒ ꯏꯃꯨꯡꯅ ꯂꯥꯏꯔꯕ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯗꯅ ꯂꯩꯇ ꯂꯥꯏꯔ ꯁꯥꯔꯒ ꯁꯩꯗꯥꯡꯅ ꯂꯥꯛꯄ ꯁꯥꯔꯒ ꯆꯪꯖꯒꯦꯗꯣ ꯏꯄꯨ ꯆꯤꯡꯉꯨ ꯃꯥꯅ ꯀꯨꯝꯈꯤꯕ ꯑꯣꯏꯁꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧ ꯐꯔꯦ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯏꯄꯨ ꯈꯣꯏꯅꯈꯣꯏ ꯏꯄꯨ ꯈꯨꯅꯥꯡ ꯊꯥꯕ ꯈ꯭ꯋꯥꯏ ꯀꯤꯇꯨ ꯃꯣꯏꯔꯥꯡ ꯂꯥꯂꯥꯕ ꯀꯣꯅꯣꯛ ꯁꯦꯡꯒ꯭ꯔꯥ ꯄꯥꯏꯈꯤꯕꯤꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯨꯀꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ ꯅꯁꯨ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯐꯥꯎꯗꯪ ꯋꯤꯗꯥꯏꯔꯦꯝ ꯑꯇꯥꯟꯕꯁꯤꯡꯁꯤꯒ ꯐꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯈꯔ ꯊꯤꯟꯗꯣꯛꯄꯤꯒꯗ꯭ꯔꯥ ꯏꯄꯨ ꯐꯒꯅꯤ ꯁꯅꯥ ꯌꯥꯊꯪ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠꯇ ꯑꯃꯨꯛ ꯊꯧꯒꯣꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯏꯄꯤꯁꯣꯠꯇ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯏꯁꯥꯒꯤ ꯍꯩꯖꯕ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯗ꯭ꯔꯦ ꯃꯇꯝ ꯂꯣꯏꯖꯕꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯁꯩ ꯑꯅꯝꯕꯅ ꯏꯁꯩ ꯁꯛꯄꯤꯈ꯭ꯔꯦ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯏꯁꯥꯃꯛꯇꯒꯤ ꯃꯌꯥꯝ ꯅꯣꯛꯄ ꯌꯥꯕ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯊꯣꯛ ꯊꯥꯛꯁꯨ ꯃꯥꯟꯕ ꯑꯗꯨꯒ ꯄꯛꯀꯨꯝꯁꯨ ꯃꯥꯟꯗꯕ ꯄꯛꯇꯒꯨꯝꯁꯨ ꯃꯥꯟꯗꯕ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯥꯅꯤ ꯂꯣꯟꯁꯦ ꯍꯧꯔꯁꯦ ꯍꯩ ꯇꯥꯔꯤꯕ꯭ꯔꯥꯗꯣ ꯍꯣꯏ ꯊꯔꯣꯏ ꯖꯥꯝꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯨ ꯃꯔꯩ ꯇꯠꯂꯖꯥꯠꯂꯦ ꯇꯥꯖꯔꯦ ꯅꯤꯡꯊꯧ ꯍꯩ ꯉꯁꯤꯗꯤ ꯂꯝꯂꯦꯟ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯊꯔꯣꯏ ꯀꯨꯝꯂꯨꯁꯤ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯁꯣꯏꯔꯦ ꯋꯥ ꯉꯥꯡꯕꯗꯣ ꯊꯔꯣꯏ ꯈꯨꯜꯂꯨꯁꯤ ꯍꯥꯏꯒꯗꯕꯅꯤ ꯆꯨꯝꯃꯤꯅꯦꯍꯦ ꯊꯔꯣꯏ ꯖꯥꯝꯕ ꯑꯩꯗꯤ ꯊꯔꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯗꯦꯡꯗ ꯍꯥꯞꯄꯝꯕꯅꯦ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯆꯠꯂꯝꯕ ꯂꯩꯔꯝꯕꯗꯨꯗ ꯑꯣ ꯌꯦꯡꯕꯗ ꯀꯨꯝꯂꯨꯁꯤ ꯍꯥꯏꯔꯛꯄꯅꯦꯕ ꯏꯅꯤꯡꯊꯧꯅ ꯍꯣꯏꯅꯦꯍꯦ ꯑꯗꯣ 이닝ꯊꯧ ꯀꯔꯤ ꯊꯔꯣꯏꯗꯤ ꯈꯨꯜꯂꯛꯁꯤꯒꯦ ꯇꯥꯔꯝꯕ ꯊꯔꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯟꯖꯤꯗꯣ ꯍꯦ ꯍꯣꯏ 이닝ꯊꯧ ꯂꯦꯠꯁ ꯒꯣ ꯂꯩꯁꯥꯕꯤ ꯇꯥꯔꯝꯃꯁꯨ ꯈꯨꯟꯖꯤꯗꯣ ꯍꯦ ꯂꯩꯁꯥꯕꯤꯗꯣ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯕ 이닝ꯊꯧ ꯂꯕꯨꯛꯇ ꯆꯠꯄ ꯂꯩꯁꯥꯕꯤꯗꯤ ꯊꯔꯣꯏ ꯈꯨꯟꯕ ꯑꯣꯏꯅꯤꯅ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯁꯟꯊꯤ ꯈꯨꯟꯕ ꯑꯣꯏꯅꯤꯅ ꯃꯃꯤꯠꯇꯤ ꯇꯥꯡꯉꯣꯏꯗꯅ ꯍꯦ 이닝ꯊꯧ ꯊꯔꯣꯏꯒꯤ ꯃꯇꯝꯅꯤꯅ ꯁꯟꯊꯤ ꯇꯥꯔꯣꯏ 이닝ꯊꯧ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯟ ꯈꯔ ꯂꯕꯨꯛꯇ ꯂꯩꯕꯅꯤ ꯇꯥꯔꯝꯒꯅꯤꯗ ꯍꯦ 이닝ꯊꯧ ꯁꯟꯊꯤ ꯇꯥꯔꯕꯁꯨ ꯑꯀꯪꯕꯗꯤ ꯇꯥꯔꯝꯃꯣꯏ 이닝ꯊꯧ ꯑꯆꯣꯠꯄꯅꯤ ꯇꯥꯔꯝꯗꯣꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯨꯔꯁꯤꯗꯣ ꯍꯦ ꯌꯦꯡꯉꯨꯔꯁꯤ 이닝ꯊꯧ ꯂꯦꯠꯁ ꯒꯣ kudu 이닝ꯊꯧ 사고원시 이닝ꯊꯧꯅ ꯊꯧꯕꯅ ꯍꯦꯟꯅ ꯇꯣꯡꯕ ꯅꯨꯡꯉꯥꯏꯅꯦ 이닝ꯊꯧ ꯍꯌꯦꯡꯉꯩꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯧꯖꯔꯔꯣꯏ 이닝ꯊꯧꯅ ꯑꯗꯨꯝ ꯊꯧꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯇꯣꯡꯖꯔꯒꯦ ꯁꯒꯣꯜ ꯃꯌꯥꯡ ꯀꯪꯉꯦ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯦꯅꯦ ꯍꯦ ꯊꯔꯣꯏ ꯖꯥꯝꯕ 이닝ꯊꯧꯒꯤ ꯁꯕꯥꯟꯗꯤ ꯃꯌꯥꯡ ꯈꯔ ꯀꯪꯉꯤ ꯑꯗꯨꯅꯅꯤ 이닝ꯊꯧꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯟꯗꯅ ꯈꯔ ꯅꯣꯏꯍꯟꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯒꯣꯜꯁꯤꯁꯨ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯅꯣꯏꯔꯛꯀꯅꯤ 이닝ꯊꯧ ꯉꯥꯏꯈꯣ ꯊꯔꯣꯏ ꯖꯥꯝꯕ ꯉꯥꯏꯈꯣ ꯀꯔꯤꯗ ꯊꯥꯄ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯒꯨꯝꯁꯨ ꯇꯧ ꯃꯨꯔꯨꯡ ꯃꯆꯤꯟꯁꯤꯗ ꯍꯣꯏꯅꯦ ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ ꯌꯦꯡꯉꯨꯗ ꯍꯩ ꯀꯅꯥ ꯃꯥꯟꯒꯦꯅ 이닝ꯊꯧ ꯑꯁꯤꯗꯤ ꯁꯕꯥꯟꯗ ꯃꯨꯔꯇꯤꯗ ꯁꯛꯐꯝꯗ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦꯗ 이닝ꯊꯧ ꯆꯈꯣꯜꯂꯤ ꯑꯗꯣ 이닝ꯊꯧꯒꯤ ꯇꯔꯥꯁꯨꯕꯤ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯍꯥꯏꯕ꯭ꯔꯥ 이닝ꯊꯧ ꯇꯔꯥꯁꯨꯕꯤ ꯍꯣꯏꯅꯦ 이닝ꯊꯧ ꯀꯔꯤ ꯋꯥꯅꯣꯗ ꯍꯩ ꯁꯅꯧꯇꯣ ꯀꯔꯤ ꯑꯩꯒꯤ 이밍ꯁꯦ ꯁꯅꯧꯇꯣꯟ ꯀꯧꯕꯤꯈ꯭ꯔꯕ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯣꯡꯖꯥ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯗ ꯍꯦ ꯅꯣ ꯑꯗꯨ
Tharoi Jamba ining thau Nang na haigumadana wakalamala ehe ining thau Kambula si Tojilo the Hay Manaxida kan bi yu ining Kali thau Rumana Machinda Murung Soli Basi Tarusi. and Foxida Hay taro si ining thau Chil nung sige na palabada migi oi kini thawai ase nung sige na palabada migi oi kini thawai ase ining thau ma sai bai sai si hanjin sak atana lai ni makha ta ba ngam dra ma ne Ngai ko sige na palabada migi oi kini thawai ase ining thau magi sai je ai du phare ining thau Masak Siga Tautori Ziga Ishai Ziga Otona Buchana the Hay Tharoi Jamba ining thau ai sai je sa bakyo nung sige na palabada Sido migi oi kini thawai ase ining thau sumai ne hek sai tu amuk su tau tu ining thau nung sige na palabada migi oi kini thawai ase Pajari ne ining thau tu tau ining thau pharani asigi sai ji Tharoi Jamba ining thau Ai di ngasi makti phara roi hai isai se kari gira ining thau Kari hojiki isai do nung sigi tena palabada migi oi kini thawai ase hai bani ining thau Pajari ne mayekti phajatra ining thau Adu moi ki asi hojikan ki western ki type ta ka sadi masi kamai sakani masa ining thau masi nung sigi tena palabada migi oi kini thawai haksang ase sumaina sakani yo ka yo kaine hai dana sakadori bani ni ining thau Pajai ining thau tharo yama tare ining thau tharo yama tare sida tare tu sida khong me da su tare tharo yama khonja lo ining thau Ngai ko Tharoi Jamba kari ai ki min chap bai oi cham bam ko Lamlen asok sangna lakpasi Tharoi amakhak thingnai Tharoi amasi khuntuoga chatlabadi hayeng muki mathangi kumon thadadi Tharoi amabo hektar ining thau tharoi ham da bucket yaurak tre ining thau asida gi am wai ro Sumdau rasi do hai Tharoi Jamba Tharoi amasi masa ko thokna ba thadaramasi ining thau ngai ko chan khari bam dagi bucket am wai ro Dialogue se khudak tasu samjin basu oire aduga khangde ngange khan bane he ngang hau daba aduga ngang oi do busu he ngang thokhi base adum yaure phajana preparation tawraga tamjadana khojadana si tawsi kana hana hainaraga sem sajabana te khudak ta dum laksaba knowledge ta dum samjin jaraga tawjabani do Marakta lepadi hek nungaitaba ni chinda tholokpa adum thokpa adum hygiene ki mayamna taba nungaitaba yaukhraga su ngakpigani mayamna thagat pirakpa hanana thagat chari ngasigi live talent hangi thorom da saru ya birakhiba amadi thorom tabiriba sing Diamond Radio gi maikidagi hanana thagat chari mathangi talent han ngaibira moi khoisu adom gi dama karigumba kharadang adum puduna laksage ngasigi damak tadi live talent han thorom matang asida loisinjari loina na Diamond Radio gi ahanba tharom pareng su loisinjanabagi ayabadu mayamdagi lawjage numida wairam pung manga taba matamda makhal mathel kya gi tharom sing amuk leijariba tongan be staff sing gi khonjelda puduna laksage matamadu fawbagi oinadi pusparani laisram amade nirmala thangjamani na khurumjari